Manipuri kanano haiba wahang asigi paukhumna ireibaki sakta khudam oiri. Pluralism gi yumphamda Manipurda yelongi phurup kunthra mangana tana thanadana lemindarakli. Assamda ahom singna masing yamba phurupsa oiduna masin mana oiba atei phurupsa singbu amato oina khomjin tasinduna apunba nation state ama sagat khibugum iramda Manipurda su mitei singna masing yamba phurupsa oiduna tasin khomjinduna masin mana oiba I marigi homin kaminari khiba phurupsa singbu amato oina tasinduna nation state ama oina sahi sani gi mamangdagi leminarakli. Manipurda linguistic natraga ethnic nationalism gi thawongna leiba kaina ba maram oheli. Iramdamgi nation state sagatpagi yumphamdi territorial nationalism da lumna loduna lakhi. Manipurgi territory asisu homin kaminarikiba phurupsa singi humang amadi igi mamalna sahi sa kaya tasilaba masin manaw oibegi kallaba kisi na sena punduna lakhi. Kisi asi British na Manipur bu singtam khaidokuna leingakpadagi komthaba hore. Adubu lising macamapa nipu taret ki August 13 British na Manipur thadokuna satkraba matungdasu lamdam sigi territory dadi akaiba lekhide. Luribadi Manipur na India da tilaba matungda lamdam sigi lamgi ngamkhai amasung phurupsa singi apunbagi saktamda kahelapa yabagi pibam lagliba asini. Manipur na awang nopok India gi atai state singa iroina kakatpa ngamdabagi mathakta khongna lebliba leimai phawba mitopna munkhigadra haibagi wahang hangnaragli. Iramda manungdana phurup kunthra mangagi mari mara chelaktaba amaromda mapandagi sanglakpa saraulang animak iramdamna mayoknaba tarei. Manipurgi sahi lising ani henbagi ngamkhai phawba yumlona baste na yumpham yaudana magi ni haina hanba leitana tali. Iramdamgi political status hongkhibaga loinana ireibaki lamgi ngamkhai amadi miyamgi laibak miyamna ngakpa ngamjadabagi phibamda lagli. Manipurgi yelhongaidagi leraklaba singmi tamigi tana thana yadraba maribu anoba political gi phambakta thanganarei anoba khalda onba horei. Lising macamapan marbudrani thoidagi thorakhiba Greaterland haujikna tokhaiba leingak semnabgi wafamna Manipurda leitadaba thoklei. Awang nongpokta nungsinadabagi maru holei. Manipur miyamgi marida kumza lising macamapan nifugi aroiba saruktagi lerakliba political gi leitadaba asi matam supagi oina ing tapna wakhaibada center amasung state leingaki nanthok phadaraba thodang lei. Amaromda sahi lising anidagi hena karakteraba Manipurgi ngamkhaibu Greaterland natraga tokhaiba lengak tanbagi mingda thugaina bo honariba singna yamdrabada makhoigi sahi samangagi recognized boundary asini haiduna map record puthokpam thui puthokpasu tawdri. Ngasigi male masida ethnic issue haibadi phurup masagi wahang leitaba leibak irei leite. Phurup masa singi saktam tongan ba lol sanabi masagi lamgi ikai khumnaba ngaknabagi damak sotha horaba kangluk natarga phurup masa singda tangai fadana akhanaba miyeng amadi akhanaba tengbang piba sangi. People's Republic of China da minority ethnic population yankhai mangarom leibaduna China gi apunba phurupta hena mapangal hapagumna malemgi oinasu atopa leibak kaya da thawong asi leiba thengnei. Manipurgi oinasu thawong asi tangai fadana pungning thogatpa sumi. Manipurdi India lengangna atamnana semkhiba Nagaland, Mizoram, Arunachal Pradesh kumba state sing nate. Lamdam asidi Republic of India semdringaidagi ning tamduna lakhiba sahi lising ani henbagi aiba puwari leraklaba leibakni. Adumakpu Manipur asi yamna pikpa state amani khangna khungang muktang sauba mafum kharana state natraga tokhaiba lengak semgani haiba agenda da thajaba miyoi singsu singlamdagi thorei. Manipurgi puwari asi kun suba sahi sagi malem asigi puwari gi machet ama oiduna lagli. Haukiba sahi lising anidagi hena haujik Manipur haina kauriba Kangleipak Manipur asi Kha Nongpok Asia gi civilization singi manungda ama oiduna lakhi. Kha thangba Asia ga nangnabadagi Manipurna Kha Nongpok Asia ga nangnabana yamna heli. Ngasigi malemda Manipur gumba apikpa lamdam siga misingda natraga lamgi pak saubada manaba natraga hiram animakta hairap manaba leibak marbudra rom leiri. Middle East ki asoba power oiriba Israel gi lamgi pak saubadagi Manipur gi lamgi pak saubane heli. Soviet Union dagi maning tamkhraba leibak Estonia gi missing dagi Manipur gi missing ne heli. Ngasigi malem asigi anoba civilization amasung globalization gi masak uraba lamdam sigi ngasigi haurukliba anoba mirol asina malem asida Manipur gi status karinu haiba wahang leptana hangnarakli. Lamdam natraga phurup ama pikpa saubagi wafam na tongana thamkhraga ngasigi malem sida Manipur muktang sauba apikpa phurup kaya masek mangal naina hingli. Malemda Manipur gi kholau taba phangdriba sigi maram leifam thui. Malem gi ahanba amadi anisuba lanjauna purakhiba asauba ahongba singi manungda panba tarabadi imperialism fascism na marai saitharakhibaga loinana manaba khunai thoraknaba honaba federalism gi sangyeng thorakpa loilam singna ningkha tamlakpa
post nation thorakpa science amadi technology na anoba lining oirakpa global village amagi anoba mangnarakpa asini Manipur gi ngamkhai sohandana asumba kanglor gi makhada Manipur gi singi phurupsa singna tribalism dagi nathoknaba national process sangbada Manipuri singi maikai dagi di kana amatana thingba tawde yaithat pasu laikhidri ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯒꯤ ꯂꯤꯛꯂꯝ ꯍꯣꯡꯗꯣꯛꯄ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯦ ꯏꯔꯝꯗꯝꯒꯤ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯄꯨꯋꯥꯔꯤꯗꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞꯆꯥ 35ꯒꯤ ꯈꯨꯠꯇ ꯂꯩ ꯏꯔꯝꯗꯝꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯀꯛꯅꯕ ꯐꯨꯔꯨꯞ ꯑꯃ ꯑꯅꯤꯈꯛꯀꯤ ꯊꯧꯗꯥꯡ ꯅꯠꯇꯦ ꯐꯨꯔꯨꯞ 35ꯒꯤ ꯅꯥꯟꯊꯣꯛꯐꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ ꯁꯥꯡꯂꯕ ꯆꯍꯤ 2000 ꯍꯦꯟꯅ ꯀꯥꯏꯔꯛꯇ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯝꯒꯤ ꯉꯝꯈꯩ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯁꯤꯡ ꯌꯥꯝꯕ ꯑꯆꯧꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯄꯤꯛꯄ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯔꯨꯞꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯈꯤ ꯊꯧꯗꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯃꯁꯨꯡ ꯇꯨꯡꯗꯁꯨ ꯂꯧꯃꯤꯟꯅꯗꯨꯅ ꯂꯩꯐꯝ ꯊꯣꯛꯏ